ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ꯫ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯇꯧꯕꯅꯤ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯕꯣꯝꯕꯨꯂꯥ ꯊꯥꯕꯁꯤ ꯄ꯭ꯔꯖꯥ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ꯫ ꯀꯝꯄ꯭ꯂꯦꯟꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯁꯤ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯐꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯁꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝꯗꯤꯡ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯀꯔꯤ ꯃꯔꯝꯒꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯄꯠꯊ ꯄꯨꯝꯊꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯨꯔꯦꯟꯗ ꯇꯥꯎꯊꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯔꯥꯏꯕꯤꯌꯣ ꯇꯨꯔꯦꯟ ꯃꯔꯤꯟꯒꯤ ꯁꯩꯖꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯄꯥꯗ ꯄꯠꯊ ꯄꯨꯝꯊꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯎꯈꯠꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10:10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ ꯁꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕ ꯑꯃꯗꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯖꯤꯅꯤꯝꯁꯀꯤ ꯃꯤꯔꯦꯟ ꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯥꯏ.ꯑꯥꯔ.ꯕꯤ ꯄꯔꯁꯅꯦꯜ ꯑꯃ ꯕꯠꯇꯥꯂꯤꯌꯟ ꯄꯣꯁꯠ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯋꯥꯡꯉꯨ ꯅꯧꯗꯥ ꯄꯣꯁꯠꯇ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯥꯏ.ꯑꯥꯔ.ꯕꯤ ꯄꯔꯁꯅꯦꯜ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯂꯨꯡꯐꯝꯗꯒꯤ ꯊꯥꯡꯖꯝ ꯁꯨꯔꯦꯁ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯊꯦꯡꯅꯔꯛꯄꯒ ꯈꯨꯗꯛꯇ ꯀꯨꯝꯕꯤ ꯄꯤ ꯍꯥꯏꯁꯤꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦ.ꯑꯥꯔꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯏꯃꯥꯁꯤꯡꯁꯨ ꯑꯉꯛꯄꯅꯤ꯫ ꯍꯌꯦꯡꯅ ꯒꯣ ꯕꯦꯛ ꯑꯦ.ꯑꯥꯔ ꯑꯃꯨꯛ ꯇꯧꯔꯅꯤ꯫ ꯃꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯔꯦꯝ ꯑꯄꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯕꯒꯤꯅꯤ꯫ ꯖꯤꯔꯤꯒꯤ ꯁꯤ.ꯏ.ꯑꯣ ꯀꯣꯟ ꯑꯀꯥꯁꯤ ꯀꯔꯦꯝꯅꯕ ꯊꯧꯗꯣꯛ ꯀꯥꯎꯐꯗꯦ ꯍꯥꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯡꯉꯨꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯌꯥꯏꯔꯤꯄꯣꯛ ꯇꯕꯣꯛꯄꯤꯗꯒꯤ ꯑꯦꯁꯥꯏ ꯑꯃ ꯖꯤꯔꯤꯕꯥꯝꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯉꯁꯤ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫